ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄꯗꯩꯋꯥꯏꯗꯒꯤ ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯗꯤ ꯆꯨꯡꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯤ ꯌꯥꯏꯐꯕꯤꯒ ꯂꯣꯏꯅꯅ ꯌꯥꯏꯖꯤꯠ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯄꯤꯈꯤꯕ ꯅꯠꯇꯦ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯌꯥꯏꯐꯕꯤꯅ ꯆꯠꯅ "ꯄꯄꯥ, ꯑꯩꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯤꯌꯣ." ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯂꯩꯒꯦ." ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯗꯤ ꯆꯨꯡꯂꯩꯁꯅꯥꯅ ꯄꯨꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯈꯜꯂꯝꯃꯤ꯫ ꯑꯆꯥ ꯑꯊꯛ ꯈꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯆꯨꯡꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯈꯔꯒ ꯌꯦꯡꯈꯤꯁꯤ." "ꯍꯣꯏ." ꯁꯥꯟꯅꯄꯣꯠ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯍꯨꯝꯗꯨ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯄꯣꯠꯇꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯥꯛꯄꯗ ꯁꯨꯍꯦꯟ ꯑꯃꯗꯤ ꯕꯦꯂꯥ, ꯄꯤꯛꯂꯤꯕ ꯆꯍꯤ ꯐꯥꯗ꯭ꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯟꯅꯄꯣꯠ ꯈꯜꯂꯝꯃꯤ꯫ ꯕꯦꯂꯥꯅ ꯍꯥꯟꯅ ꯆꯨꯡꯂꯩꯁꯅꯥ ꯍꯣꯏꯕꯨ ꯎꯔꯗꯨꯅ ꯀꯧꯔꯛꯏ, "ꯑꯦ, ꯆꯨꯡꯂꯩꯁꯅꯥ." ꯆꯨꯡꯂꯩꯁꯅꯥꯁꯨ ꯕꯦꯂꯥ ꯍꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ "ꯑꯩꯃꯥ, ꯅꯣꯏꯁꯨ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯈꯜꯂꯝꯃꯤꯔꯣ?" "ꯑꯧ." ꯁꯨꯍꯦꯟꯗꯤ ꯆꯨꯡꯂꯩꯁꯅꯥꯕꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯔꯝꯃꯤ, ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯗꯤ ꯆꯨꯡꯂꯩꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯕꯦꯂꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯕꯦꯂꯥꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯨꯡꯁꯥꯉꯥꯟꯕꯅ "ꯏꯆꯥꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯆꯨꯡꯂꯩꯁꯅꯥꯁꯨ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯛꯅꯔꯝꯃꯤ, "ꯃꯆꯥꯗꯤ ꯕꯕꯥꯁꯨ ꯃꯥꯟꯗꯦ ꯃꯃꯥꯁꯨ ꯃꯥꯟꯗꯦ, ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ." ꯍꯥꯏꯔꯛꯂꯤꯕ ꯆꯨꯡꯂꯩꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯨꯍꯦꯟꯒ ꯕꯦꯂꯥꯒꯗꯨ ꯌꯦꯡꯅꯩ꯫ ꯆꯨꯡꯂꯩꯁꯅꯥꯗꯤ ꯃꯅꯨꯡꯒꯤ ꯋꯥ ꯈꯪꯗꯕꯅ ꯑꯗꯨꯃꯛ ꯍꯔꯥꯎ ꯃꯈꯥ ꯇꯥꯏ, "ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ." ꯕꯦꯂꯥꯁꯨ ꯅꯣꯛꯇꯨꯅ "ꯅꯨꯄꯤ ꯍꯣꯡꯉꯦ ꯑꯗꯨꯏꯅꯤ." ꯁꯨꯍꯦꯟꯗꯤ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯆꯨꯡꯁꯥꯉꯥꯟꯕꯗꯤ ꯀꯩꯁꯨ ꯏꯀꯣꯏ ꯀꯣꯏꯗ ꯍꯥꯏꯔꯛꯏ, "ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯀꯩꯝ ꯈꯜꯂꯨꯅꯨꯗ, ꯃꯊꯪꯗꯅ ꯅꯨꯄꯥ ꯑꯃꯨꯛ ꯈꯣꯡꯍꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯅꯔꯒ ꯆꯨꯡꯁꯥꯉꯥꯟꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯇꯦꯗꯤ ꯕꯤꯌꯔ ꯑꯃ ꯁꯠ ꯂꯧꯔꯒ ꯕꯦꯂꯥ ꯑꯃꯗꯤ ꯁꯨꯍꯦꯟꯒꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯀꯀꯥꯅ ꯄꯤꯕꯅꯤꯀꯣ." ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯤꯅ "ꯄꯄꯥ, ꯇꯨ ꯄꯤꯀꯥꯆꯨꯒꯤ ꯇꯦꯗꯤꯁꯦ ꯂꯩꯕꯤꯌꯣ." "ꯑꯄꯥꯝꯕꯗꯨ ꯂꯧꯔꯨꯔꯣ." ꯌꯥꯏꯐꯕꯤꯁꯨ ꯃꯥꯅ ꯂꯥꯝꯕ ꯐꯪꯕ ꯖꯒꯥꯗ ꯂꯩꯕꯅ ꯄꯤꯀꯥꯆꯨꯒꯤ ꯇꯦꯗꯤ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯁꯨꯍꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯩꯔꯒꯦ." ꯆꯨꯡꯂꯩꯁꯅꯥꯅ "ꯃꯄꯥꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯆꯥꯅ ꯌꯥꯔꯛꯑꯔꯣꯏꯌꯦ, ꯌꯥꯝꯃꯨꯡꯅ ꯂꯩꯕꯤꯒꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯍꯦꯛ ꯂꯩꯔꯣ." ꯆꯨꯡꯂꯩꯁꯅꯥꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯁꯨꯍꯦꯟ ꯏꯀꯥꯏꯕ ꯈꯖꯤꯛ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯥꯏꯐꯕꯤꯅꯁꯨ ꯍꯥꯏꯔꯛꯏ, "ꯀꯀꯥ, ꯁꯤꯗꯤ ꯀꯀꯥꯅ ꯂꯩꯕꯤꯒꯅꯨ, ꯁꯤꯗꯤ ꯄꯄꯥꯗ ꯑꯗꯨꯝ ꯂꯩꯍꯟꯒꯦ." ꯁꯨꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯍꯣꯏ, ꯏꯆꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ." ꯕꯦꯂꯥꯁꯨ ꯅꯣꯛꯂꯗꯨꯅ "ꯑꯕꯦꯝꯃꯁꯦ ꯄꯄꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯗ." ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯆꯤꯟ ꯌꯥꯡꯕ ꯌꯥꯏꯐꯕꯤꯅꯤ, ꯄꯠ ꯈꯨꯝꯃꯤ, "ꯃꯃꯥꯁꯨ ꯄꯄꯥꯁꯨ ꯑꯅꯤꯃꯛ ꯂꯣꯏ ꯅꯨꯡꯁꯤ, ꯑꯗꯣ ꯄꯄꯥꯅꯗꯤ ꯈꯔ ꯍꯦꯜꯂꯦ." ꯌꯥꯏꯐꯕꯤꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯅ ꯌꯥꯏꯐꯕꯤꯕꯨ ꯀꯌꯥꯝ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯁꯨꯍꯦꯟꯅ ꯈꯪꯂꯝꯃꯤ꯫ ꯆꯨꯡꯂꯩꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯔꯩꯃꯒꯤꯁꯨ ꯏꯆꯥ ꯊꯣꯏꯕꯤꯒ ꯃꯥꯟꯅꯕ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤꯗ, ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯟꯅꯔꯛꯄ ꯇꯥꯔꯦꯕ." "ꯍꯣꯏ." ꯁꯨꯍꯦꯟ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ?" "ꯌꯥꯏꯐꯕꯤ ꯀꯧꯏ ꯀꯀꯥ." ꯕꯦꯂꯥꯅ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ "ꯃꯤꯡꯒ ꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗꯦ ꯏꯆꯥꯗꯤ." ꯑꯁꯨꯝꯅ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯅꯔꯕ ꯃꯇꯨꯡ ꯄꯨꯟꯅ ꯀꯦꯁ ꯀꯥꯎꯟꯇꯔꯗ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯨꯡꯂꯩꯁꯅꯥꯅ ꯕꯦꯂꯥ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯈꯤꯒꯦꯀꯣ?" "ꯍꯣꯏ." ꯆꯨꯡꯁꯥꯉꯥꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯣꯡꯃ ꯃꯇꯪ ꯆꯥꯕꯗ ꯑꯃꯨꯛ ꯄꯨꯟꯁꯤ." "ꯍꯣꯏ, ꯌꯥꯏ." ꯌꯥꯏꯐꯕꯤꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯩꯁꯨ ꯇꯥꯛꯅꯔꯨꯗꯦ꯫ ꯃꯈꯨꯠ ꯃꯆꯥꯗꯣ ꯍꯥꯏꯔꯒ "ꯅꯤꯅꯦ, ꯀꯀꯥ, ꯕꯕꯥꯏ." ꯑꯅꯤꯗꯨꯁꯨ ꯃꯈꯨꯠ ꯍꯥꯏꯔꯒ ꯆꯞ ꯃꯥꯟꯅꯅ "ꯕꯕꯥꯏ." ꯆꯨꯡꯂꯩꯁꯅꯥ ꯍꯣꯏꯅ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯆꯨꯡꯂꯩꯁꯅꯥ ꯍꯣꯏꯒꯤ ꯃꯥꯏꯀꯩꯕꯨ ꯁꯨꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯕꯦꯂꯥꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ,
ꯑꯉꯥꯡꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯄꯣꯛꯆꯕ ꯅꯠꯇ꯭ꯔꯒꯁꯨ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯕꯁꯤ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯍꯦꯟꯁꯨ ꯇꯞꯅ ꯆꯨꯡꯁꯥꯡꯉꯥꯟꯕꯒꯤ ꯄꯨꯛꯆꯦꯜꯁꯦ ꯉꯛꯇꯕ ꯉꯝꯗꯦ ꯆꯪꯂꯩꯁꯅꯥꯒꯤꯗꯃꯛ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯥꯏꯕꯛ ꯐꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯆꯪꯂꯩꯁꯅꯥꯁꯨ ꯑꯃꯅꯤ ꯁꯨꯍꯦꯟ ꯅꯤꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯂꯥꯏꯕꯛ ꯐꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕꯤꯗꯣ ꯃꯥꯅꯤ ꯑꯩꯒꯤ ꯅꯥꯛꯇ ꯋꯥꯅ ꯂꯩꯔꯝꯒꯗꯕꯒꯤ ꯁꯔꯨꯛ ꯆꯨꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯅꯁꯨ ꯐꯩꯗ ꯕꯦꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯂꯦꯡꯖꯣꯝꯗ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯌꯥꯝꯕꯣ ꯃꯥꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯑꯩꯅ ꯈꯪꯈꯤꯗꯕ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯆꯨꯡꯁꯥꯡꯉꯥꯟꯕꯅꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯂꯣꯏꯅ ꯊꯨꯡꯍꯜꯂꯤ ꯆꯨꯡꯁꯥꯡꯉꯥꯟꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕꯅꯤ ꯌꯥꯝꯕꯨꯡꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯁꯨꯍꯦꯟ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯆꯨꯡꯁꯥꯡꯉꯥꯟꯕ ꯍꯣꯏꯁꯨ ꯌꯥꯏꯖꯤꯠ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯒꯦꯠꯇ ꯈꯥꯝꯂꯒ ꯆꯪꯂꯛꯏ ꯒꯥꯔꯤ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯥꯡꯒꯣꯜꯗ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯏꯔꯩꯃꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯄꯤꯡꯀꯤꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯦꯡꯂꯛꯏ ꯃꯥꯅ ꯍꯦꯛ ꯌꯦꯡꯊꯣꯛꯄꯒ ꯆꯨꯡꯁꯥꯡꯉꯥꯟꯕ ꯍꯣꯏꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯄꯤꯡꯀꯤ ꯍꯔꯥꯎꯅ ꯗꯥꯉꯥꯟꯕ ꯏꯅꯝꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯆꯨꯡꯁꯥꯡꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯛꯀꯗꯣꯏꯁꯦ ꯆꯪꯂꯩꯁꯅꯥꯅꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯅꯣꯏ ꯏꯅꯝꯃꯒ ꯇꯥꯃꯣꯒꯗꯤ ꯂꯩꯇ꯭ꯔꯣ ꯂꯩꯌꯦ ꯏꯅꯝꯃꯗꯤ ꯐꯤ ꯁꯨꯔꯝꯈꯤꯅꯤ ꯑꯗꯨ ꯏꯅꯝꯃ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯑꯣ ꯍꯣꯏ ꯄꯤꯡꯀꯤ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯦꯟ ꯌꯥꯏꯐꯕꯤ ꯂꯥꯛꯑꯣ ꯅꯤꯅꯦꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯦ ꯌꯥꯏꯐꯕꯤꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯄꯤꯡꯀꯤꯅ ꯏꯔꯩꯃꯕꯨ ꯄꯝꯂꯒ ꯌꯥꯏꯐꯕꯤꯕꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯤꯕꯤꯡ ꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯆꯨꯡꯁꯥꯡꯉꯥꯟꯕꯒ ꯆꯪꯂꯩꯁꯅꯥꯒꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯂꯩꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯝꯃꯤ ꯌꯥꯏꯐꯕꯤꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯄꯤꯀꯥꯆꯨꯒꯤ ꯇꯦꯗꯤ ꯑꯅꯤꯗꯨ ꯏꯔꯩꯃꯗ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯁꯦ ꯅꯪꯒꯤ ꯏꯔꯩꯃꯁꯨ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯍꯨꯝꯗꯨ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯁꯨ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯅ ꯃꯕꯨꯡꯒ ꯃꯅꯝꯃꯒꯕꯨ ꯀꯧꯔꯝꯃꯤ ꯏꯅꯝꯃ ꯇꯥꯃꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯗꯥꯉꯥꯟꯕ ꯍꯣꯏ ꯂꯥꯛꯏꯌꯦ ꯀꯧꯈꯤꯕꯒ ꯌꯥꯏꯖꯤꯠꯇꯨ ꯊꯣꯛꯂꯛꯏ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯨꯡꯁꯥꯡꯉꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧ ꯂꯩꯕ ꯅꯪꯗꯤ ꯍꯪꯂꯛꯂꯤꯕ ꯃꯔꯨꯞꯇꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯆꯨꯡꯁꯥꯡꯉꯥꯟꯕ ꯃꯃꯤꯠꯀꯗꯨ ꯐꯩꯔꯞ ꯇꯧꯗꯨꯅ ꯌꯦꯡꯂꯛꯏ ꯁꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯦꯟꯈ꯭ꯔꯦꯗ ꯔꯥꯁꯤꯗꯨꯕꯨ ꯀꯩꯗ ꯇꯥꯎꯔꯒꯦ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯇꯥꯎꯔꯦ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯤꯡꯀꯤꯒ ꯆꯪꯂꯩꯁꯅꯥꯒꯟꯗꯨ ꯅꯣꯛꯏ ꯄꯤꯡꯀꯤ ꯅꯣꯛꯅ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯗꯥꯉꯥꯟꯕꯒꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯇꯟꯖꯥꯗꯨꯗ ꯂꯟꯂꯩꯃꯁꯨ ꯍꯣꯕꯦ ꯊꯣꯛꯂꯛꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯌꯥ ꯌꯥꯝ ꯊꯥꯖꯗꯦ ꯌꯦꯡꯖꯕꯤ ꯁꯤ ꯍꯥꯏꯔꯒ ꯆꯪꯂꯩꯁꯅꯥꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯃꯇꯧꯗꯨ ꯎꯔꯒ ꯌꯥꯏꯖꯤꯠꯅ ꯇꯨ ꯃꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯈꯤꯇꯪ ꯇꯧꯕꯒ ꯈꯨꯄꯥꯛꯅ ꯊꯥꯅꯕꯤꯁꯨ ꯑꯃꯨꯛ ꯇꯧꯔꯦꯕ ꯆꯨꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯁꯦꯡꯕ ꯃꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯅ ꯍꯦꯛ ꯈꯔꯕꯨ ꯍꯔꯥꯎꯔꯕ ꯑꯗꯒꯤ ꯅꯣꯛꯄꯨ ꯍꯦꯛ ꯅꯣꯛꯑꯕ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯤꯗꯨꯗꯤ ꯈꯨꯄꯥꯛ ꯑꯗꯨꯝ ꯆꯥꯔꯗꯧꯅꯤ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯆꯪꯂꯩꯁꯅꯥꯅ ꯗꯗꯥ ꯍꯣꯏꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯊꯥꯔꯤꯗꯨꯗꯤ ꯈꯨꯝꯗꯣꯔꯛꯂꯤꯕ ꯆꯨꯡꯁꯥꯡꯉꯥꯟꯕꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯄꯤꯡꯀꯤ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯂꯒ ꯏꯅꯝꯃ ꯍꯣꯏ ꯇꯥꯃꯣ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯀꯣꯐꯤ ꯁꯦꯝꯃꯛꯀꯦ ꯌꯥꯔꯅꯤ ꯏꯆꯟ ꯑꯩ ꯑꯗꯨꯝ ꯁꯦꯝꯃꯨꯒꯦ ꯏꯁ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯎꯅꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯤꯡꯀꯤꯗꯨ ꯅꯣꯛꯇꯨꯅ ꯆꯪꯈꯤ ꯌꯥꯏꯐꯕꯤꯒ ꯏꯔꯩꯃꯒꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯥꯟꯅꯗꯨꯅ ꯂꯩ ꯂꯟꯂꯩꯃ ꯆꯪꯂꯩꯁꯅꯥꯗ ꯑꯣꯟꯁꯦꯟ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯐꯩꯅ ꯂꯥꯛꯑꯦ ꯐꯩꯅ ꯃꯇꯥꯔꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯟꯂꯩꯃꯗꯨ ꯑꯃꯨꯛꯀꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯨꯕꯣ ꯂꯟꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯤꯠꯅ ꯆꯤꯡꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦꯗ ꯅꯣꯏꯒꯤ ꯁꯦꯠꯆꯥꯗꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥꯗꯨꯗ ꯌꯥꯏꯐꯕꯤꯅ ꯂꯟꯂꯩꯃꯗ ꯑꯣꯟꯁꯤꯟ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯍꯥꯏꯔꯛꯏ
ꯃꯃꯥ ꯂꯦꯟꯂꯩꯃ ꯑꯩꯒꯤ ꯅꯅꯥꯎ ꯑꯃ ꯄꯤꯌꯣ ꯑꯗꯨꯁꯨ ꯏꯔꯩꯃ ꯅꯠꯇꯕ ꯅꯅꯥꯎ ꯑꯃ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯌꯥꯏꯐꯕꯤꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯖꯦꯠꯇꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯍꯥꯏꯔꯛꯂꯝꯃꯤ ꯑꯦ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩꯑꯕ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯅꯠꯇꯤꯌꯦ ꯇꯥꯃꯣ ꯍꯥꯏ ꯁꯤꯗꯤ ꯃꯄꯥ ꯄꯨꯔꯥ ꯂꯧꯔꯦꯅꯤ ꯁꯤꯗꯤ ꯑꯣ ꯑꯩ ꯑꯃꯨꯛ ꯅꯞꯁꯜꯂꯛꯑꯕ ꯏꯆꯥꯁꯤꯗ ꯃꯃꯥ ꯄꯄꯥ ꯍꯣꯏꯅ ꯍꯥꯏꯌꯣꯅ ꯏꯟꯁꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯆꯪꯂꯩ ꯁꯅꯥꯅ ꯏꯆꯥ ꯊꯣꯏꯕꯤꯅꯅꯦ ꯃꯃꯥ ꯑꯩꯒꯤ ꯅꯅꯥꯎ ꯑꯃ ꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯎꯗꯣ ꯃꯃꯥ ꯂꯦꯟꯂꯩꯃꯗ ꯄꯤꯌꯣ ꯍꯥꯏꯌꯣꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯇꯣ ꯑꯗꯨꯅꯦꯕ ꯑꯉꯥꯡꯁꯤꯗ ꯏꯟꯁꯤꯟꯕ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ ꯈꯜꯂꯦꯕ ꯏꯟꯁꯤꯟꯕꯒ ꯅꯠꯇꯦꯀꯣ ꯌꯥꯔꯦꯀꯣ ꯅꯒꯨꯟ ꯈꯪꯉꯤ ꯏꯕꯦꯝꯃ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯂꯛꯏ ꯂꯟꯂꯩꯃ ꯌꯥꯏꯐꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯏꯆꯥ ꯌꯥꯏꯐꯕꯤꯒꯤ ꯅꯅꯥꯎ ꯃꯆꯥꯗꯣ ꯅꯣꯏ ꯕꯕꯥ ꯌꯥꯏꯒ ꯑꯩꯒꯅ ꯄꯤꯔꯗꯣꯏꯅꯤ ꯌꯥꯏꯐꯕꯤ ꯍꯔꯥꯎꯅ ꯑꯁꯦꯡꯀꯤꯔꯥ ꯑꯁꯦꯡꯕꯒꯤ ꯌꯥꯏꯐꯕꯤꯁꯨ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯔꯥꯎꯅ ꯅꯣꯛꯆꯩ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯔꯤꯗꯨꯁꯨ ꯄꯨꯟꯅ ꯅꯣꯛꯏ ꯑꯗꯨꯗꯒꯤ ꯆꯨꯡꯁꯥꯡ ꯉꯥꯟꯕꯅ ꯅꯣꯛꯂꯤꯕꯗꯨ ꯂꯦꯞꯂꯒ ꯍꯟꯗꯛ ꯑꯉꯥꯡꯈꯩꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟ ꯊꯥꯔꯅꯤ ꯑꯗꯨꯗ ꯀꯦꯝꯄꯤꯡ ꯆꯠꯂꯨꯅꯕ ꯅꯪꯒꯤꯁꯨ ꯇꯦꯟꯇꯒꯤ ꯁ꯭ꯂꯤꯄꯤꯡ ꯕꯦꯒꯇꯒꯤ ꯂꯩꯁꯤꯜꯂꯣꯅꯦꯀꯣ ꯀꯩ ꯂꯝꯗ ꯀꯥꯏꯗ ꯑꯩꯈꯣꯏ ꯐꯥꯝꯗ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯖꯦꯠ ꯃꯃꯤꯠ ꯃꯅꯥ ꯁꯪꯇꯣꯛꯂꯒ ꯏꯪꯉꯪꯉꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯏ ꯐꯥꯝꯗ ꯀꯦꯝꯄꯤꯡ ꯆꯠꯂꯨꯁꯦꯕ ꯌꯥꯏꯖꯦꯠꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨ ꯈꯪꯂꯗꯨꯅ ꯆꯨꯡꯁꯥꯡ ꯉꯥꯟꯕꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯐꯥꯝꯗꯨꯗ ꯇꯧꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯉꯥꯌꯣꯛ ꯐꯥꯝꯗꯨꯒ ꯊꯪꯅꯕꯗ ꯏꯁꯪ ꯁꯪꯕ ꯐꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯇꯧꯔꯨꯁꯦꯅ ꯍꯥꯏꯕꯅꯤ ꯅꯣꯏꯒ ꯊꯪꯅꯕꯗꯨꯗꯤ ꯎ ꯋꯥ ꯍꯩ ꯂꯩ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯗꯥꯏꯅꯦ ꯖꯒꯥꯗꯨꯁꯨ ꯌꯥꯝ ꯆꯥꯎꯗꯥꯏꯅꯦ ꯑꯣ ꯃꯤꯒꯤ ꯐꯥꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯎꯗꯣꯏꯕ ꯌꯥꯏꯖꯦꯠꯀꯤ ꯋꯥꯇꯥꯗꯨꯗ ꯆꯨꯡꯁꯥꯡ ꯉꯥꯟꯕꯗꯨ ꯅꯣꯛꯏ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ ꯗꯌꯥꯏ ꯑꯗꯨꯒꯤ ꯐꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯧꯔꯦ ꯑꯦ ꯁꯤꯡꯀꯤꯔꯣ ꯁꯤꯁꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯔꯤꯕ ꯋꯥꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪ ꯀꯩ ꯍꯥꯏꯗꯕ ꯀꯨꯏꯗ꯭ꯔꯦ ꯂꯧꯕ ꯍꯞꯇꯥ 2 ꯐꯥꯎ ꯐꯥꯔꯝꯈꯤꯔꯣꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤꯗꯅ ꯍꯣꯏ ꯌꯥꯔꯦ ꯄ꯭ꯔꯚꯨ ꯋꯥꯍꯩꯗꯨꯅ ꯄꯦꯟꯖꯔꯦ ꯏꯁ ꯄꯩꯁꯥꯒ ꯌꯥꯝꯅ ꯄꯥꯏꯈꯤꯕꯩ ꯋꯥꯅꯤꯅꯦ ꯍꯟꯗꯛꯇꯤ ꯂꯟꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟ ꯑꯁ ꯇꯥꯃꯣ ꯌꯥꯔꯦ ꯇꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏ ꯁꯔꯨꯛ ꯀꯦꯝꯄꯤꯡ ꯆꯠꯇꯧꯔꯤꯕꯁꯤꯒꯤ ꯋꯥꯔꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯁꯤ ꯆꯪꯂꯩ ꯁꯅꯥꯅ ꯅꯣꯛꯂꯒ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯕꯤꯁꯦ ꯍꯜꯍꯟꯗ꯭ꯔꯤꯅꯦ ꯑꯗꯨꯏ ꯋꯥꯗꯤ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯜꯂꯛꯍꯟꯅꯤꯡꯉꯤꯅꯤ ꯋꯥꯔꯤꯒꯗꯤ ꯑꯩꯅ ꯀꯣꯏꯕ ꯁꯨꯡꯄꯨ ꯄꯨꯕꯤꯗꯕꯁꯤ ꯉꯥꯏꯔꯦ ꯑꯩꯕꯨ ꯇꯥꯃꯣꯅ ꯄꯨꯕꯤꯗꯦꯅ ꯍꯥꯏꯈ꯭ꯔꯕꯣ ꯌꯥꯏꯖꯦꯠ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯆꯨꯡꯁꯥꯡ ꯉꯥꯟꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯇꯣꯏꯁꯤꯅ ꯆꯤꯆꯦꯒ ꯏꯕꯥꯏꯒ ꯑꯩꯈꯣꯏ ꯕꯥꯒ ꯏꯃꯥꯒꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯇꯩꯅ ꯅꯣꯏꯒꯤ ꯅꯇꯩꯅꯅ ꯑꯩꯒꯤ ꯏꯅꯦꯝꯃꯤꯀꯨ ꯌꯨꯍꯦꯟꯕꯣꯏꯁꯨ ꯅꯣꯏꯗꯒꯤ ꯊꯣꯛꯈꯤꯕꯒ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯄꯨꯟꯅ ꯏꯃꯨꯡ 5ꯒꯤ ꯇꯦꯟ 6ꯅꯤ ꯈꯟꯗꯣꯏꯁꯦ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯆꯥ ꯏꯁꯨꯁꯨ ꯂꯣꯏꯅ ꯄꯨꯔꯛꯅꯗꯣꯏꯅꯤꯅ ꯇꯟꯖꯥꯗꯨꯗ ꯄꯤꯡꯀꯤꯁꯨ ꯀꯣꯐꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯕꯨꯡ ꯃꯅꯝꯃꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯎꯁꯤꯜꯂꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯇꯦꯟ 6ꯅꯤ ꯈꯟꯗꯣꯏꯁꯦ ꯀꯥꯏꯅ ꯍꯥꯏꯅꯩꯁꯤꯕꯣ ꯀꯦꯝꯄꯤꯡ ꯆꯠꯄꯒꯤ ꯋꯥꯔꯤꯅꯤ ꯄꯤꯡꯀꯤꯁꯨ ꯀꯣꯐꯤ ꯍꯥꯞꯂꯤꯕ ꯇ꯭ꯔꯦ ꯑꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯀꯦꯝꯄꯤꯡ ꯆꯠꯄꯒꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯂꯟꯂꯩꯃ ꯀꯣꯐꯤ ꯑꯗꯨ ꯅꯨꯄꯥ 2ꯗꯨꯗ ꯍꯥꯟꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ 2ꯗꯨꯗ ꯑꯃꯨꯛ ꯄꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯂꯨꯔꯁꯤꯔꯣ ꯆꯠꯄꯕꯨꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯗꯣ ꯖꯨꯔꯥ ꯃꯔꯛꯇꯨꯗ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯩ ꯏꯇꯣꯝꯇ ꯌꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦꯗ ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯥꯒꯤ ꯇꯥꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯅꯪꯅ ꯖꯨꯔꯥꯁꯤꯡꯗꯨꯅ ꯄꯨꯔꯛꯀꯗꯧꯕ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨ ꯍꯦꯛ ꯁꯦꯟꯅꯔꯣ ꯄꯤꯡꯀꯤꯗ ꯅꯣꯛꯂꯒ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯅꯝꯃ ꯑꯗꯨꯅ ꯐꯗꯣꯏꯅꯤ ꯑꯇꯩꯕꯨ ꯂꯥꯏꯔꯤ ꯇꯦꯟ ꯈꯟꯐꯝꯗꯨꯕꯨ ꯂꯩꯒꯗ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯂꯩꯅꯤꯗ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯎꯗ ꯑꯃꯨꯛ ꯀꯣꯟꯁꯤꯟ ꯍꯥꯏꯔꯛꯏ ꯃꯣꯏꯒꯤꯗꯨꯕꯨ ꯂꯝꯄꯥꯛꯇꯧꯅ ꯑꯍꯥꯡꯕ ꯂꯝ ꯈꯔꯁꯨ ꯂꯩꯗꯥꯏꯅꯦ ꯂꯩ ꯑꯗꯨꯗ ꯑꯗꯨꯝ ꯇꯦꯟ 8 9ꯗꯤ ꯑꯗꯨꯝ ꯈꯟꯕ ꯆꯟꯅꯤꯗ ꯆꯪꯂꯩ ꯁꯅꯥꯅ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯀꯩ ꯃꯅꯥ ꯃꯁꯤꯡ ꯎ ꯋꯥ ꯍꯩ ꯔꯥ ꯈꯔ ꯊꯥꯒꯦꯗꯤ ꯂꯩꯗꯦ
ꯂꯝꯍꯥꯡ ꯑꯣꯏꯅ ꯊꯝꯃꯝꯃꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯦꯝꯄꯤꯡ ꯇꯧꯅꯤꯁꯤ ꯃꯣꯏꯅ ꯍꯥꯟꯅ ꯈꯪꯖꯥꯠꯂꯣ? ꯆꯪꯂꯩꯁꯅꯥꯒꯤ ꯐꯥꯒꯤꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯂꯟꯂꯩ ꯃꯅꯣꯛꯄꯗꯨ ꯂꯦꯞꯂꯒ ꯑꯇꯩꯕꯨ ꯂꯥꯏꯔꯤꯌꯦ, ꯑꯩꯅ ꯆꯠꯊꯣꯛꯑꯒ ꯏꯃꯥ ꯕꯕꯥꯒꯤ ꯁꯦꯕꯥꯅ ꯀꯃꯥꯏꯅ ꯇꯧꯕ? ꯃꯣꯏꯗꯤ ꯆꯠꯄꯁꯨ ꯌꯥꯎꯔꯣꯏ꯫ ꯃꯣꯏꯒꯤꯗꯤ ꯌꯨꯝꯗꯁꯨ ꯁꯨꯡꯂꯩ ꯂꯩꯇꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩ, ꯑꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯝꯃ꯫ ꯏꯃꯥ ꯍꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯩꯗꯤ ꯑꯩꯈꯣꯏ ꯆꯟꯅ ꯑꯗꯨꯝ ꯇꯧꯖꯁꯅꯤ ꯀꯩꯅꯣ꯫ ꯃꯕꯨꯡꯒꯤ ꯋꯥꯗꯨꯗ ꯄꯤꯡꯀꯤꯁꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯇꯥꯃꯣꯅ ꯍꯦꯛ ꯏꯃꯥ ꯍꯣꯏꯒꯤ ꯁꯦꯕꯥꯗꯣ ꯇꯧꯔꯒ ꯂꯩꯍꯧꯔꯣ, ꯑꯩꯒ ꯏꯅꯝꯃꯒ ꯑꯉꯥꯡꯒ ꯄꯨꯟꯅ ꯀꯦꯝꯄꯤꯡ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤꯕꯣ ꯏꯆꯟ꯫ ꯃꯌꯥꯝꯗ ꯅꯣꯛꯏ, ꯑꯗꯨꯕꯨ ꯌꯥꯏꯗ꯭ꯔꯤꯗꯤ ꯌꯥꯎꯗꯦ꯫ ꯄꯤꯡꯀꯤꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯏꯃꯥꯅꯕꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯨꯆꯣꯅ ꯍꯥꯏꯔꯛꯀꯅꯤꯗ꯫ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯒ ꯀꯩꯀꯩꯅꯣ ꯐꯖꯅ ꯈꯟꯅꯔꯣꯗꯣꯏꯒ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯥꯔꯝꯕꯗꯒꯤ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯅꯕ ꯇꯧꯈ꯭ꯔꯒꯦ꯫ ꯀꯩꯅꯣ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯉꯥꯛꯇꯪ ꯂꯩꯈꯣ ꯀꯩꯅꯣ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩꯁꯅꯥꯅ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯑꯟꯖꯂꯤ ꯍꯣꯏꯗꯁꯨ ꯆꯪꯉꯨꯈꯤꯗꯣꯏꯅꯤ꯫ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝꯗꯤ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯗꯣꯏꯅꯣ? ꯃꯊꯪ ꯍꯞꯇꯥꯗꯩ꯫ ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦꯅꯦ, ꯑꯦꯛꯖꯥꯝꯗꯨꯕꯨ ꯍꯧꯈ꯭ꯔꯒꯗꯤ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯔꯣꯏ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯌꯥꯝ ꯍꯔꯥꯎꯔꯛꯀꯅꯨ, ꯄꯛꯇꯦ꯫ ꯆꯪꯂꯩꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟ, ꯃꯆꯥ, ꯌꯨꯝꯗ ꯍꯜꯂꯁꯤꯔꯣ? ꯉꯥꯏꯍꯥꯛꯇꯪ ꯂꯩꯈꯤꯁꯤ ꯃꯃꯥ꯫ ꯌꯥꯏꯐꯕꯤꯒꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯅ ꯅꯣꯛꯂꯒ ꯑꯉꯥꯡꯅ ꯌꯥꯗ꯭ꯔꯦꯍꯦ, ꯀꯩ ꯎꯄꯥꯏ ꯂꯩ? ꯆꯨꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯉꯥꯛꯇꯪ ꯂꯩꯔꯁꯤ, ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯕ ꯌꯥꯗꯦꯀꯣ ꯃꯆꯥ ꯊꯣꯏꯕꯤ꯫ ꯌꯥꯏꯐꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯍꯞꯇꯥ ꯑꯅꯤꯃꯨꯛꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯌꯥꯏꯐꯕꯤ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯒꯗꯕꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯉꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯇꯦꯟꯠ ꯑꯃꯗꯤ ꯁ꯭ꯂꯤꯄꯤꯡ ꯕꯦꯒꯅꯆꯤꯡꯕꯗꯨ ꯂꯩꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯃꯥꯅ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗ ꯍꯦꯛ ꯈꯥꯝꯕꯒ ꯆꯪꯂꯩꯁꯅꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯀꯅꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯍꯦꯃꯥꯕꯗꯤꯁꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯌꯥꯏꯐꯕꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯆꯨꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯁꯣꯐꯥꯗ ꯐꯝꯊꯔꯛꯏ꯫ ꯆꯨꯡꯁꯥꯡꯉꯥꯟꯕ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟ, ꯆꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯦꯛꯖꯥꯝꯒꯤ ꯂꯣꯏꯅ ꯍꯩꯔꯕꯣ? ꯍꯩꯔꯦ ꯄꯄꯥ, ꯍꯌꯦꯡꯗꯤ ꯗ꯭ꯔꯣꯌꯤꯡꯅꯤꯅ ꯂꯥꯏꯁꯨ ꯌꯥꯝ ꯂꯥꯏ꯫ ꯑꯗꯨꯅꯤꯗꯅ, ꯒꯨꯗ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏ꯫ ꯀꯅꯟ ꯀꯨꯃꯥꯔꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯄꯣꯠ ꯆꯩꯗꯤ ꯁꯨꯅ ꯂꯩꯔꯛꯑꯕ꯭ꯔꯥ ꯊꯣꯏꯕ? ꯇꯦꯟꯒ ꯁ꯭ꯂꯤꯄꯤꯡ ꯕꯦꯒꯀꯗꯤ ꯁꯨꯅ ꯂꯩꯔꯦ ꯕꯕꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯡꯗꯨꯁꯨ ꯍꯌꯦꯡ ꯕꯕꯥ ꯆꯠꯂꯒ ꯂꯧꯁꯤꯟꯕꯤꯔꯨꯔꯒꯦ, ꯑꯗꯨꯒ ꯃꯩ ꯊꯥꯕ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯂꯒ ꯊꯝꯁꯤ꯫ ꯍꯣꯏ ꯕꯕꯥ꯫ ꯍꯦꯃꯥꯕꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯥꯗ ꯆꯥꯅ ꯊꯛꯅꯕ ꯉꯥꯃꯣꯛꯇꯨꯁꯨ ꯂꯩꯁꯤꯟꯕ ꯍꯧꯕ ꯌꯥꯔꯕꯅꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯌꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯗꯨꯁꯨ ꯍꯌꯦꯡ ꯂꯥꯡꯖꯤꯜꯂ ꯆꯠꯂꯒ ꯂꯩꯔꯨꯔꯒꯦ ꯃꯥ꯫ ꯆꯨꯡꯁꯥꯡꯉꯥꯟꯕꯅ ꯑꯃꯨꯛ ꯑꯍꯤꯡ ꯉꯥꯛꯇꯪ ꯆꯠꯊꯣꯛꯎꯔꯁꯤ, ꯊꯥꯎ ꯊꯨꯝꯁꯨ ꯂꯣꯏꯅ ꯂꯩꯁꯤꯜꯂꯛꯑꯁꯤ꯫ ꯍꯣꯏ ꯗꯗꯥ꯫ ꯃꯩꯇꯥꯟ ꯂꯩꯔꯪ ꯑꯃꯒ ꯃꯩꯇꯥꯟ ꯕꯣꯔꯥ ꯑꯃꯒꯁꯨ ꯂꯩꯁꯤꯟꯈꯤꯁꯤ꯫ ꯆꯪꯂꯩꯁꯅꯥꯅ ꯇꯞꯅ, ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯄꯨꯔꯛꯒꯦꯅ ꯍꯥꯏꯌꯦ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯒꯗꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯌꯥꯏꯐꯕꯤꯗꯤ ꯃꯄꯨ ꯃꯕꯦꯟꯒ ꯇꯨꯝꯒꯅꯤ ꯍꯥꯏꯗꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯪꯂꯩꯁꯅꯥ ꯀꯥꯡꯈꯜꯗꯨ ꯊꯥꯗ ꯊꯥꯗꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯍꯌꯦꯡ ꯅꯨꯃꯤꯠꯂꯩ ꯃꯔꯨꯗꯣ ꯈꯔ ꯌꯥꯝ ꯂꯩꯔꯛꯁꯤꯀꯣ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯍꯤꯞꯅ ꯍꯤꯞꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯩꯅꯤꯡꯕꯁꯤꯡꯗꯣ ꯑꯄꯥꯝ ꯑꯄꯥꯝꯕ ꯈꯜꯂꯒ ꯂꯩꯌꯨ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯇꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯦꯡꯕꯒꯤ? ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯁꯤꯕꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯊꯨꯅ ꯌꯥꯡꯅ ꯅꯨꯄꯤꯁꯤꯒꯤ ꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯒꯤ ꯄꯤꯒꯅꯨ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯁꯤꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯆꯨꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ, ꯀꯩꯒꯤꯅꯣ?
ꯅꯪꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯁꯦ? ꯑꯩꯅ ꯐꯖꯕ ꯅꯠꯇꯦ, ꯗꯗꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯖꯅ ꯎꯔꯤꯅꯤ꯫ ꯁꯦ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥꯗꯒꯤ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯨꯄꯤꯁꯤꯕꯨ ꯍꯧꯒꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯨꯝ ꯍꯥꯟꯅ ꯀꯣꯜꯂꯝꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯪꯂꯩꯁꯅꯥ ꯏꯇꯞ ꯇꯞꯅ "ꯑꯁ ꯗꯗꯥ!" ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯈꯨꯠꯅ ꯃꯗꯨꯅ ꯅꯨꯄꯤꯁꯤꯒꯤ ꯃꯥꯏꯊꯣꯡꯕꯨ ꯈꯣꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯁꯝꯂꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ, ꯊꯃꯣꯏ ꯏꯔꯪ ꯍꯧꯍꯜꯂꯤ꯫ ꯍꯟꯗꯛꯁꯨ ꯆꯪꯂꯩꯁꯅꯥ ꯇꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯛꯏ꯫ "ꯗꯗꯥ!" ꯍꯥꯎ? "ꯁꯦ ꯊꯥꯗꯣꯛꯑꯣꯕ, ꯇꯨꯝꯅꯕ ꯇꯧꯔꯁꯤ." ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯇꯞꯅ ꯅꯥꯁꯣꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯃꯒꯨꯝꯁꯤ꯫ ꯃꯆꯥ ꯊꯣꯏꯕꯤꯅ ꯃꯄꯨꯍꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯈ꯭ꯔꯤꯉꯩꯁꯤꯗ ꯏꯇꯩ ꯏꯅꯥꯎ ꯈꯔ ꯀꯦꯅꯍꯧꯁꯤ ꯀꯩꯅꯣ? "ꯑꯁ, ꯏꯀꯥꯏꯕ ꯈꯪꯗꯕ ꯇꯧꯒꯅꯨꯀꯣ ꯅꯪ." ꯃꯇꯥꯡꯅꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ. ꯅꯪꯉꯣꯟꯗ ꯀꯦꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯀꯦꯔꯨꯆꯣ ꯍꯥꯏꯅꯣ? ꯍꯟꯗꯛꯇꯤ ꯆꯪꯂꯩꯁꯅꯥꯁꯨ ꯇꯞꯅ ꯅꯣꯛꯂꯛꯏ꯫